ngasi ayu phong hiba tungan manipuri si phong singdigi amasum thokiba thawdo wathok singdigi maru oibe I pausum khongasaraga manipur top channel gi mekedigi myamda thamjigi ahanbada state sinba thungna hayengdigi numit 10 ni curfew lauthokre total curfew gi mangoinana mi masing yamna tholaktuna pot lainakhi hauji state asida oiriba covid-19 gi phiba masi yenglaga laichat asibu laksinana ba tha asigi taraga nipandigi state pumbada numit 10 ni gi curfew lauthokre Amaromda District Magistrate Imphal West TS Kiran Kumar amasum District Magistrate Imphal East Khumantem Dainana thokpa tongan ba order anina tha asigi taraga nipandagi numit 10 ni Imphal West amasum Imphal East District dara samaga nifuga marigi makara curfew thamlagani hari curfew sigi manungda covid hida kapa test of medical services hospital clinic pharmacy water supply power supply police telecom internet services, air travel, agriculture, horticulture, garbage, clean rents, petrol pump, LPG distribution, media amasum malpuba truck singdi komthokani hari. Nakala maromda Manipur COVID-19 gi case angakpa phangna hengalakpaga loinena masibu laksinana honabada Manipur gi minister N Beren Singhana thasi gi taraga nipana gi nimit 10 ni subna total curfew tawrogani haina ngarang numidang athingbuda miyamna lakthokraba matung ngasi miyamna tangai fadaba polam sing laisinna bagidama thoknarakre government hanana ayaba pihiba matungni Imphal amasum masigi akoibada leba dukan sing oil pump sing amasum atai makhalgi dukan sing hangna baga loinana miyamna thoknaraktuna potlainakhi district khudimaktasu marueba district headquarter da leba ayaba piba dukan sing hangduna mi kaya na laktuna tangai fadaba polam sing lainakhi masigi mathakta tongan ba khungangi dukan sing thong hangna baga loinana mi kya na pot laisinakhi government gi mekedigi curfew si hanadigi satharakpaga loinana nomagi oina pung khara komthoklaga miyamda tangai fadaba polam sing leibi khutong saba pibani adubo ngasidi hanaga manadaba mongda masing yamnaba mi kya na lambi da tholakpa ukhi lambi gi nakal leiba dukan sing hangba masum oil pump singda hana thaw hapna nabagidama mi laknaramdaba du ngasidi mi kaya na oil pump da laktuna thaw hanaki bank singi mamangna mi kya na pareng leptuna lainaki hainisu phongdorakli atopa pawmana police constable launabagi notice handokpiu haujuk palibelenga asina sahi mapal suraklaba english nganiga taragumdoi gi waiting list police constable bu join tawhandana thamlaga inauna police constable saniga humfu launaba notice tholakliba si athubada handokpiu haina all Manipur police constable waiting list approved candidate 2013 gi sirol amana hairi Ningwa kairaba 2013 police constable waiting list ki naha singi thamoida sakliba maisa asina thoningdaba thawdo kya tholakpa matamda paliba lenga asina daita punamak pugadabani maramaduna haukiba lenga ki satnabi bot meada thabak lowbigi hainabi si haujuk paliba lenga asina tawbigano approve tawraba masum offer form thajinba kuiraba phawba namsinduna thambiri 2013 waiting list join tawhandringaida anauba recruitment tawbigi hainabi tawbigano athuba matamda join tawhandaba tarabadi haujuk lowgadaba recruitment saniga humpu police constable ki mathakta akanba khongjeng sangsinana ba sem saba loire maramaduna amuktang minungsi yengbiraga athuba matamda 2013 police constable waiting list pu join tawhanbiu haina lenga asiki puning singsilakli Marakthana state sigi wang thokpa pawmana Pakistan ga loan abada Afghan forces na Taliban ga lan soknari Indian journalist Sire Afghanistan na kana landari ba Taliban militia si Pakistan na support tawi habigi SARS kya ladingi talakta border town samanda leiba hospital Taliban gi soklaba fighter ni haina thajaba sing layengli Taliban khudum sanchinduna leiba Afghanistan amasum Pakistan gi border crossing ama amuk hana lakshinana bagidama Afghan forces na yamna kana operation sathari thawdo aduda maming leiraba Reuters ki Indian journalist ama sikre haina pawgi sourcing hairi makha satharak poina topa paw khurana mo MLA Ranjina tha khudingi lupa lakh 5 ga lising humpu ga mari putholaga seng phangale COVID-19 maram oiduna matam sana curfew leirakpadigi miyamna kham thena wana ribasida sugunu constituency MLA ke Ranjina mamang sahida tawkibagum handak su tha khudingi lupa lakh 5 ga lising humfu ga mari putholaga
constituency asigi miyam seng marang kaina fongali loinana covid positive oirabasing amasum laisat asigi mari lainaba thabak thoram kayada leptana mating pangli haina MLA Ranjit ki mahut chilaga development committee Kaksing Khunaugi general secretary in charge oripa Kaksing Khunau municipal council gi ex councillor thingnam Rishikesh na phongdorakli atopa pawamana black ta har lalon basing matik sabi action lakhatpiyo MSF government ki mari lainaba authority singna black ta har yondun miyam da har gi awaba mayuk na halibising asida matik sabi action lakhatpiyo haina MSF ki organization secretary Sundar Khuman Paumisinga unabada phongdokre ngasi MSF ki office da pangthoki pa Paumisinga unabadu da mahana makhatana hai Manipuri Student Federation MSF Thaubal District Committee na ngasi Thaubal wang matabada leiba MSIB Enterprises satun yengsin ki hairiba dukan sina black ta sahumga yankhai da har dauraga lupa chonga satret faba yonaba thorang pakalamba thingnaraki har sing adubu laurakpani haiba JR Fertilizer House hairiba sisu thiba phangde har yolakpagi receipt hablakiba phone number da call tawduna hangluba matamda har yondi haiduna karem kathainaba phajadabu wata MSF ta nganglakhiba adubusu taraina lawde athuba matamda government ki mari lainaba authority singna miyeng sangbiduna action lakhatpiu so hairi makha satharak poina to papaw man sahi nauribi footballer Lanchenbi Leikhidare Kaksing district ki women football academy ki Sanaroi ama oirambi masagi sei taragani thoi khakta ngairibi salam Lanchenbi haukiba yum sakisa numita Leikhidare women football academy Kaksing ki general secretary M Nilo Singhana hai Kaksing district gi Kairak Tomal Makhondagi Salam Sudir Luwangi Masanupi Lanchenbi haukiba July taraga marida masagi anaba mana hospital layenglamlaba matung Leikhidare Mana Leikhidabada maki academy na thamoi shokna awaba phongdorakli amasum maki thawaina ingna signa lairunaba ishorda thaunijari tanja asida maki imung manungna nanghoriba awaba dasu saru yazari haidi atopa pawamana Imphal petrol liter amagi mamal lupa chamaga taruka paisa taraga nipan yokre malemgi thaugi kaithelda sungdoktriba thaugi mamal wangkhalakpana maram oiraduna petrol amasum diesel gi mamal wangkhalakle Imphal petrol liter amada lupa chamaga taruka paisa taraga nipan amasum diesel liter amada lupa maudraga humdoiga paisa marfuga manga yokre anauba mamal asi hayeng ayuk pung taruktagi numidang pawbo satnagani masigidama Indian Oil Corporation Manipur oil pump singda yongadaba thaugi mamal sing laptopre hari petrol gi mamal sing rang forward Manipur liter amada lupa chamaga manga paisa marfuga teret oirambagi aduga diesel gi mamal na lupa maudraga humdoiga paisa marfuga manga oirambani so hari atopa paw amana lenga ki employees sing contract oina lauragani lenga Manipur lenga ki makada laidiba department singna nauna thabak laugadoriba sing asida ngakna satkadaba kanglon kya tha sigi tarukta state cabinet mifam kauduna laukre wareba sigi matung ina employees sing contract basis ta oina lauragani Manipur lenga ki chief secretary Dr. Rajesh Kumar nu phuyek piduna thokiba order asigi matung ina hairiba kanglon sing asi state lenga asigi makada laidiba department company society autonomous body punamakna ngakna satkadabani so hairi Kanglon asigi matung ina department singda state lengakna mangjonuna sanction tawkhraba post singi mathakta kauba henba post khudima contract basis ta lawgadabani loinana EPF minimum allowance na singba makhoina fangadaba khudong saba sing sapsana khangangadabani hairiba post sing asigi regular tabagi wafam sahi manga dagi tara phawgi tungda makhogi performance sing yenglaga lepkani Department singi Group C amadi D gi recruitment post punamang employment exchange ki makar notification thokadabani Group A amadi B gi contract oina lawgadaba post singi oinadi Manipur Public Service Commission gi kuthang da lawgadabani Department singna mangjona recruitment rules sem khraba post khudima ki thabak kaugadabani loinana contract oina lawgadoriba post singa sigi P asip ROP 2019 na lep hiba minimum pay du gi sada yankhai oigini hairiba wafam asi central sponsor scheme gi makhada lawba thaba amadi state government gi organized services singi makhada lawba posting dadi Sanaroi masida sinatana state cabinet na mangjona lepna duna thasi gi taruk to order thokraba posting adugi oinasu Sanaroi hairi
order asina makha tana hai department sing asida haukiba sai English sing ni taraga tret ki April ama fawda laikiba ahangba posting amadi sai asigi March kuntraga mathoi fawda hengalaliba ahangba posting asigi apunba masingi sada yangkhaidi lawbu yagani adubo ahangba posting adugi sada yangkhai lawnaba cabinet na mangjununa lepkhraba department singi oinadi ahenba post lawbu yararoi adubo cabinet na decision lawkiba matamda department gi apunba Biken post ki sada yangkhai digi tarabadi ahenba post ko yagani adubo hairiba ahenba posting adu kharaga department gi vacant post sada yangkhai digi di helaloidabani hairena su phungdurakli atopa paw manamo laibak ki aruba issue kaya mayok yarambi soibam momon Leikhidare laibak ki oiba aruba issue kaya ra ninghanaba leitana mayok yarambi ima momon COVID-19 positive oiduna Jenims ki ICU da ngasi numidang wairam Leikhidare mak masagi sai humdrarom sukre mahaka naknana thabak tawminarambasingna phungdoknarakpagi matungina Leikhidare bi imam momon mamang thagi kunga tarukta masa nungaite haiduna Rims hospital pukhalakibane mafamduda test tawbada mak positive oiramani madugi matungda mak amuk sija hospital matam khara amuk layengduna lairamlaga kona Jenims hospital amuk layengduna lakhibane sebam ongbi momon laima all Manipur Tamisingmi apunba nupi lupi president oina thawaiga haksanga khainadriba phawba thawpurami ima momon kumza Englishing samapan yangkhai ga mathogi July 19 da kongbu khunauda sansam mohori amasum nganbi laimigi masa ningol oina taibang phoraki uripok polem laikai da leiba soibam samungauga yumba lambida khungda minarki amasum angang taruki mama oiki mayum palaba matungna laikai gi maira pai bilup yauduna mayai kaba chinjak thingbagi thabakta mangjil tharaki kumza Englishing samapan maudraga hundoida all Manipur Tamisingmi apun maluki member oiraktuna kumza Englishing amaga samapan maudraga hundoidagi Englishing samapan maudraga nipan phawba lup asigi publicity secretary oiki kumza Englishing samapan maudraga mapandagi Englishing aniga ama phawbada lup asigi finance secretary oiki kumza Englishing aniga mari fawbana general secretary gi fam pukhi aduga madugi matungna mak lup asigi president oiduna leibake asuba thaudang kyara saru yaduna lakibani Leikhidare imam momon Manipur gi puwari da miyoibigi hakkanana asuba thaudang lokiba misa amani bamon kampu dagi monorama kobi leishabi ma sam rifles na mayum dagi faraba matungna namduna famlanaraga nongmena kaptuna hatokhibigi thaudoki tungda Lanmi da henba sakti piba disturb area system lautho u haiduna kanglagi sanathongda fi thongduna satkiba protest saruk yakhiba ima taraga nithugi manung marks amane lamda masi ki tanglebi ima sna khanghoduna Leikhidabada Manipur gi minister nongthomba berena social media ra thamoi sokna awaba phombugi paujal thadurakre lup kiyana su ima sina Leikhidabada awaba phongkre haina supali tentak na to papaw khara thamjage angangi vaccine clinical test loshilakadore center sei taraga nipan gi makhada leba angang singi covid vaccine gi clinical sanging sathari amadi mapung fana loishinba yana leiri haina ngasi center na Delhi High Court phongdokre haina agency digi phamuk paw man hari wafam asi leiba asigi covid-19 gi ani subu wave ki phibam luna leiriba amadi ahum subu wave amuk laklagani haina mipainariba Saira asida sai taraga nipan gi makhagi angang singda vaccine kapthokpagi thabuksing thinthariba siga mari leinana court asida tharakiba PIL amagi pakhum piraduna center na phungdokhibani so hari makhasa tharak point state si wangmara thokpa aten pawkhra Myanmar ku matungda angang hundraga manga sikre tha manga henbagi mamangda military ku ama tawkhibagi matungda Myanmar da angang mayam ama khatkre amasum sa kayana fakhre haina UN writers experts ngasi wari tawkhre February amagi matungdagi Myanmar da angang hundraga manga khatkre amasum lising ama fakhre haiba asi aikhoina thajaningai oiba paw phangle haina UN Child Rights Committee aduna phongdokre Military ku aduna maram oiduna Myanmar angang singu fazinduna thambagi mawongda lairi amasum makoigi punsi manglaba yabagi sathiba phibamda mayoknare haina statement amada committee gi Sire Mekiko otanina haiki civilians luchingbi Aung San Suu Kyi tanthokiba military ku adugi matungdagi leba asida miyamgi paktaknaba protesting amasum military gi tamthiba namthabagi thawong sing thokle atopa pawmana Russian plane ama mangkhre miyoi taraga tere rom pukiba Russian Antonov AN-28 passenger plane ama
Toms Kauba Siberian region adugi mathakta pairingani ngasi radar singdagi mangkhre haina mafamdugi official gi warol palladuna Russian news agency singna phongdokre region adugi Kedrobi town gi regional gi kunung tamna pai khiba flight aduda passenger taraga humdoi dagi taraga teret phawgi manungna pukhi haina mafam adugi official singi warol palladuna TASS amasum RIA news agency singnasu haiki Atopa paw manamo UK gi warship Indian Ocean da sanglakre United Kingdom gi khwaidagi sawba land gi jahaz HMS Queen Elizabeth amasum masigi strike du Indian Ocean gi manungda sangshilakre amasum Indian Navy ga loinana asoba war game ama pangthokani carrier strike group adugi khongsat aduna India amasum Indo-Pacific ta allies singa defense cooperation gi anoba matam amagi ahoba du oiragani haina UK Foreign Secretary Dominic Raff na haiki war game adu July 13 ki adu wai da tawrabasu yari haidi makaza tharakpoina Manipur gi paw khara government na dead back ta CAF NPD gi staff yankhai ga mari kakthatlubagi mayok to wakhalakle High Court of Manipur gi Chief Justice na CAF NPD gi Principal Secretary amasum Director yauna Respondent nifugo tereta August taraga taruk phawgi manungna pakhom pirakadaba noticing issue tokre Manipur government gi makhada lariba Consumers Affairs Food and Public Distribution CAF NPD loisangi Civil Supply Inspector kunga mathoi Storekeeper ahom Quality Inspector taraga mari amasum LDC OA Inspector taraga taruk pun staff yang khaga maribu government na dead back ta thokpo order amana makhoigi appointment singbu kakthat piri haiduna High Court of Manipur wakalakpadagi court asigi Chief Justice Sanjoy Kumar gi bench na department asigi Principal Secretary Commissioner Secretary amasum Director yauna apunbu respondent nifugo tereta mathang thagi taraga taruk phawgi manungda pakhum pirakadaba noticing issue tawkre suhari Atopa pawamana Zeri lambida kihalaga sel lakpada senaba ZUF ke mari fare NH 37 Imphal Jiribam lambida satliba gari singdagi kihalaga namduna sel lakpa madi railway company gi workers sing faraga sel lawbada senaba ni haiba Zeriangrong United Front Kamson faction gi second lieutenant ani yauna kadar mari Imphal East commando gi khutpu amana phabaga loinana khusu khulai singsu recover tawre hadi Amaromdana social media da law and order so on gadaba post torak pasingi mayokta akan be action lokhatna ba khangan khre Manipur gi district taraga humdoida ladiba district police singi ASP singda makhoi gi district ta social media monitoring cell khudakta hangdokpaga loinana social media gi platform singda law and order so on lakadaba unlawful oiba masak singa masum communal oiba posting upload tawraktuna circulation tawrak pasingi matakta akan be action lokhatna ba khangan khre hari pausina haibida wapamasi ngarang Manipur Police Department gi maikedi gi Additional Director General of Police ADGP Intelligence ki maikedi gi District punamaki SP singamasum CID Crime Branch amasum CID Special Branch ki ASP singda ayiba serol sing pidno khangan khibani hari ADGP Intelligence ki serol aduna phongdoro khibisingi manungda Manipur Police Department gi social media CLC ADGP Intelligence Manipurna lusingani karigumba mahak laitaba matamdana Inspector General of Police Intelligence na lusingduna masigi thabak thoram sing sathakani hairi adugo hairiba Police Department gi social media CLC gi members sing oina district punamaki ASP sing amadi CID CD amasum ASP sing yawgani so hairi adugo CLC gi member punamakna social media gi tuan ba platform sing Manipur gi lol punamakta post upload tarakpa amasung comment singbu ADGP Intelligence natragana IGP Intelligence ta khangan gadabani post tarakli ba sing aduna karigum unlawful oiba masak sing yawraba natragana communal posting oirabadi madi leinabi SP singi maikedi sabsaba legal action lokhat gadabani sohari Police ki social media CLC na karigumba mathau taraklabadi Cyber Crime Police Station Manipur gi technical yoeba mating sing law yagani haibaga loinana district social media monitoring cell sing nasu National Cyber Crime Report sing
पोर्टल्स चेक तौबको लोइनना लौखटफम थोकपा थबकसिंग लौखटकदबनि हाइनसु खंगनखि हाइरि लोइनना डिस्ट्रिक्ट पुनमकी सोशल मीडिया मॉनिटरिंग सेलना फंगबा फाइंडिंग्स रिपोर्ट अमसुम मरी लेनबा थबकसिंग लौखटपगी रिपोर्टसिंग थखाय खुदिंगी था अमगी तारीख अहुम अमसुम तरागा निपांदा सबमिशन तौरकनबसु खंगनखि लोइनना चलिब जुलाई था सिगी अनिसुबा थखायगी रिपोर्टना मथंग थागी अहुमदा पिखलकनबसु खंगनखि हाइरि अटेन पावमना नोंमैगे कोनना फाखिबा UKLAF की सेक्रेटरी की बेल कोर्टना रिजेक्ट तौखरे चलिब था सिगी अनिदा के मोलनोम विलेज खुलाई पाइब मियोई सिंगना सेल मुन्नब होटनबगा लोइनना मफम अदुगी खुंजासिंग किहन्दुना फुसैब मसुम हाटकनी हाइना फावबा किहल्ले हाइबगी पाव कक्सिंग डिस्ट्रिक्ट पुलिस की कमांडो की टीम अमना फैजांग विलेज की युम अमदा सतकिबा ऑपरेशन AK-47 राइफल अमा मैगजीन अहुम लाइफ राउंड निफु नोंमैसिगी कापथोख्रबा मरुमरी गन लाइसेंस नंबर C3008 अमसुम कार अमा हुंदाई त्रेता यावना सिस तौकिबा पोलमसिंग मरी लेना फगतकिबा यूनाइटेड कुकी लिबरेशन फ्रंट UKLAF की ऑर्गेनाइजेशन सेक्रेटरी नि हाइबा मियोमना बेल पिबिनबा हाइजरकिबा वाफम चीफ जुडिशियल मजिस्ट्रेट चंदेलना रिजेक्ट तौख्रे सोहाइरि स्टेट सिगी वांग रथकपा पावमना नोंमै कापगी थौदोक्ता पुलिस अमा सिरे अहुम सोगले टेक्सास की नोंगसुप थांग सरुकता लेबा अपिकपा टाउन अमदा लेबा युम अमदा सखंगदबा मियोमना लुट तौनबा होटनरिङैदे मनाक नकना मथौ तोरम्बा पुलिस ऑफिसर मरीना संगसिन्दुना थीनबा होटनरुबगी थौदो अमदा सखंगदबा मियोयदुना नोंमै कापथोरकपदगी पुलिस ऑफिसर अमा सिखिबगा लोइनना अहुमना असो अपन नंगनख्रे हाइरि थौदो असि लुबोक सिटीदगी किलोमीटर 50 रोम चलगा लेबा बेलेंदा थोखिबने हौजिक फावगी ओइनदी नोंमै कापगी थौदो अदुदा सेनरिबा मियोयदुगी मतंगना चपचाना खंगबा ngamdri amadi yum aduda kari maramgidamak mangna sangsinaba honaramlibano haibigi matangnasu mayek sengna khangba ngamkhidi hairi hiram asigi matangda Texas police na akan mongda thijinbagi thabak sathaba hokhibaga loinena sakhangdaba miyoyaduna sangnaba honaramliba yum adugi miyoysing lawkhatuna wari chabagi thabak sathaba hokre suhairi अमसुमेम हौजिको इनदि पाउस मतंगसा लुसिनजरगे दुगो पाथोक्सगिब्लो सोखिबो लानखिबो यॉर्सिमेम नंगा पिगनि अनौबि पाउस अपडेट पिजरखिगे मेम ngamiनाखिसि हाइनसु चैनल सिगी मेकेरिगी मेम रिक्वेस्ट तौजरि एंड थैंक यू